ꯍꯦꯝꯕꯗꯨ ꯁꯣꯝꯗ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯛꯂꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯁꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ꯫ ꯍꯦꯝꯕꯗꯨ ꯇꯞꯂꯞ ꯁꯤꯡꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯁꯣꯜꯂꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯑꯗꯄꯟ ꯄꯤꯕ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯦꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯍꯦꯝꯕꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯒꯗꯤ ꯊꯥꯡꯂꯤꯕ ꯈꯨꯔꯧꯗꯣ ꯊꯥꯗꯠꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯃꯈꯥꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯣ ꯍꯦꯝꯕ ꯇꯥꯏ꯫ ꯊꯣꯡꯅꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯏꯔꯩꯃꯅ ꯕꯦꯒꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ꯫ ꯅꯁꯥꯅꯎꯁꯤꯡꯗꯣ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯨꯝꯍꯩ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯀꯨꯝꯍꯩ ꯍꯧꯗ꯭ꯔꯤ꯫ ꯁꯦꯜꯒꯤꯗꯤꯅꯦ ꯅꯈꯣꯏ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯛꯅꯕꯅꯤꯗꯅ꯫ ꯑꯣꯏ ꯐꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯅꯨꯄꯥꯈꯩꯗꯨꯁꯨ ꯁꯦꯜꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯈꯩꯗꯨ ꯆꯠꯈꯤꯕꯒ ꯏꯔꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯍꯤꯔꯣ ꯁꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯂꯣꯏꯅ ꯄꯨꯡꯇꯣꯏ ꯍꯧꯔꯦꯗꯅ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯤꯒ ꯅꯦꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯨꯕꯣ? ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ? ꯃꯨꯛꯂꯤꯕ ꯃꯉꯛꯇꯣ ꯊꯨꯗꯦꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯃꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯧꯕꯅꯤ꯫ ꯍꯦꯝꯕꯗꯨ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯕꯃꯛꯁꯨ꯫ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯨꯛꯄ ꯃꯇꯤꯛ ꯅꯠꯇꯦ꯫ ꯍꯧꯔꯛꯂꯒꯗꯤ ꯑꯩꯁꯨ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯀꯅꯤ꯫ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯧꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯄꯨꯛꯅꯤꯡꯁꯦ ꯈꯪꯂꯨꯝ ꯍꯦꯛ ꯂꯨꯝꯃꯤ꯫ ꯄꯨꯔꯦꯟ ꯍꯥꯏꯕ ꯁꯛꯇꯥꯗꯨꯒꯤ ꯑꯣꯏꯍꯧꯔꯤꯕ ꯃꯁꯛꯇꯨ ꯎꯕꯗ꯫ ꯀꯥꯟꯅꯗꯦ ꯏꯃꯥ ꯑꯣꯛ ꯊꯣꯡꯒꯦ ꯑꯣꯛ ꯆꯥꯁꯤ꯫ ꯃꯃꯥꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯁꯣꯜꯂꯤ꯫ ꯅꯛꯅꯔꯝꯕ ꯃꯔꯤ ꯉꯁꯤꯗꯤ ꯌꯦꯛꯅꯕꯒꯤ ꯃꯔꯤ ꯑꯣꯏꯔꯦ꯫ ꯊꯃꯣꯏꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯛꯇꯤ ꯍꯦꯝꯕꯅ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯏꯅ ꯊꯝꯗꯦ꯫ ꯃꯩꯔꯥꯕꯒ ꯖꯦꯝꯁꯀꯗꯣ ꯄꯨꯔꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯄꯨꯔꯦꯟꯒꯤ ꯀꯥꯗꯨ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯄꯥꯎ ꯈꯔ ꯈꯔ ꯇꯥꯕꯅ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯨꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯎꯕꯗ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯌꯥꯝ ꯊꯥꯖꯗꯦ꯫ ꯑꯩꯁꯨ ꯊꯥꯖꯗꯦ꯫ ꯅꯪꯒꯤ ꯊꯥꯖꯗꯕꯗꯣ ꯇꯣꯛꯈ꯭ꯔꯣ꯫ ꯀꯃꯥꯏꯅ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯗ꯭ꯔꯤꯅ ꯁꯤꯅꯤ? ꯋꯥꯔꯤ ꯈꯪꯂꯕꯃꯛꯇꯗ ꯑꯃꯨꯛ ꯈꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯪꯉꯦꯅ? ꯈꯪꯗꯕꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯍꯪꯉꯤꯁꯦ꯫ ꯈꯪꯗ꯭ꯔꯒ ꯑꯇꯩ ꯃꯔꯝ ꯍꯥꯏꯗꯕꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯩ? ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯃꯔꯩꯗꯨ ꯇꯧꯒꯅꯨ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯣ ꯁꯦꯡꯅ ꯀꯣꯛ ꯍꯥꯏꯔꯣ꯫ ꯉꯔꯥꯡꯗꯒꯤꯅ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯄꯨꯔꯦꯟ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯩꯔꯥꯕꯗꯨ ꯉꯛꯅ ꯀꯩꯅꯣ ꯑꯩꯁꯦ? ꯍꯦꯝꯕꯒ ꯃꯣꯏ ꯃꯃꯥꯒꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯏꯁꯤꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯟꯅ ꯊꯤꯟꯖꯤꯟꯖꯕꯒ ꯃꯥꯜꯂꯨꯔꯕꯣ? ꯑꯗꯨꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯚꯤꯂꯦꯟ ꯑꯣꯜꯂ ꯂꯩꯔꯝꯃꯦꯍꯦ꯫ ꯄꯨꯔꯦꯟꯗꯣ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯃꯩꯔꯥꯕ, ꯖꯦꯝꯁ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯡꯗꯨꯅ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯨꯡꯁꯤ ꯑꯗꯨꯉꯩ ꯃꯇꯝꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯍꯣꯏꯅꯦ ꯑꯇꯩꯗ ꯇꯣꯛꯈ꯭ꯔꯣ꯫ ꯍꯦꯝꯕꯒꯤ ꯃꯃꯥꯅ ꯃꯤꯒ ꯈꯣꯝꯃꯒ ꯍꯦꯛꯇ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯍꯦꯛꯇ ꯊꯥꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯐꯖ ꯐꯠꯇꯦꯅꯦ꯫ ꯃꯣꯏꯒꯤꯗꯨꯗꯤ ꯗꯥꯏꯔꯦꯛ ꯁꯤꯡꯅꯕꯒꯨꯝꯕꯅꯤ꯫ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯄꯨꯔꯦꯟ꯫ ꯑꯩꯁꯨ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯄ ꯉꯝꯃꯤꯗ꯫ ꯑꯗꯨꯕꯨ ꯑꯩ ꯑꯗꯨ ꯈꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯔꯤꯚꯦꯟꯁ ꯂꯧꯒꯗꯕ ꯃꯤꯗ ꯅꯠꯇꯦ꯫ ꯍꯣꯏ ꯇꯧꯕꯇꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨꯗꯤ ꯆꯦꯛꯁꯤꯟꯖꯒꯅꯤ꯫ ꯃꯩꯔꯥꯕꯗꯨ ꯀꯥꯔꯟ ꯐꯨꯖꯜꯂꯛꯏ꯫ ꯀꯥꯟꯗꯦ ꯂꯤꯛꯂꯥꯏꯗꯨ ꯅꯪꯒ ꯂꯨꯍꯣꯡꯊꯣꯛ꯫ ꯆꯍꯤ ꯍꯥꯏꯔꯦ ꯌꯥꯝ ꯈꯦꯠꯅꯕꯁꯨ ꯅꯠꯇꯦ꯫ 6-7 ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯂꯤꯛꯂꯥꯏꯗꯣ꯫ ꯄꯨꯔꯦꯟꯗꯣ ꯃꯃꯤꯠ ꯄꯩꯔꯞ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯕꯥꯅꯤ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯨꯔꯦꯟ, ꯂꯤꯛꯂꯥꯏꯗꯨ ꯌꯥꯝ ꯏꯪ ꯇꯞꯄꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯏꯪ ꯇꯞꯄ ꯄꯣꯡ ꯍꯥꯏꯖꯗꯕꯗꯨꯅꯅꯤ ꯍꯦꯝꯕ ꯍꯥꯏꯕ ꯃꯍꯥꯄꯥꯞꯀꯤ ꯃꯁꯛꯇꯨꯅ ꯐꯠꯇꯕ ꯇꯧꯔꯝꯃꯤꯗꯣ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯦꯝꯕꯒꯤ ꯈꯗ꯭ꯔꯛꯇ ꯂꯤꯛꯂꯥꯏꯅ ꯄꯪꯊꯈ꯭ꯔꯗꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯑꯗꯨ ꯈꯛꯅ ꯄꯪꯕ ꯑꯉꯥꯡ ꯅꯠꯇꯦꯗ꯫ ꯀꯩꯗꯧꯅꯨꯡꯗ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇ ꯃꯥ ꯑꯃꯨꯛ ꯈꯟꯅ ꯇꯥꯔꯣꯏ꯫ ꯑꯗꯣ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯩꯗꯅ꯫ ꯑꯩꯅꯁꯨ ꯈꯪꯅ ꯇꯧꯒꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯗ꯭ꯔꯦ꯫ ꯅꯕꯥꯅꯤ ꯆꯪ ꯂꯤꯡꯈꯠꯆꯕ ꯍꯣꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ? ꯏꯕꯥꯅꯤꯅ ꯌꯥꯅꯗꯕꯗ ꯍꯣꯝꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯣꯝꯗ ꯇꯥꯏꯁꯤꯟꯅꯕ ꯌꯥꯄꯣꯟꯇꯦꯗ꯫ ꯑꯄꯪꯕꯒꯤ ꯊꯧꯅꯥ ꯎꯠꯇꯨꯅ ꯑꯁꯣꯟꯕꯗ ꯇꯥꯏꯅꯔꯒꯗꯤ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯅꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯄꯨꯔꯦꯟꯁꯨ ꯍꯦꯝꯕꯁꯨ ꯃꯁꯥ ꯃꯎ ꯐꯅ ꯁꯦꯝꯕ ꯂꯦꯞꯇꯦ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯣꯡꯃ ꯀꯥꯡꯗ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯇꯥꯡꯅ ꯊꯣꯛꯄ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯤ ꯑꯍꯤꯡꯗꯅ ꯍꯦꯟꯕꯅꯤ ꯋꯥꯔꯛꯂꯕ ꯀꯌꯥꯗꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯨꯛ ꯋꯥꯕ ꯑꯅꯤ ꯁꯨꯗꯦ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯑꯗꯨꯉꯩ ꯋꯥꯔꯒꯁꯨ ꯏꯁꯥꯒꯤ ꯂꯩꯐꯝ ꯌꯨꯝꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯄꯣꯊꯥꯕ ꯃꯐꯝꯗ ꯏꯪꯅ ꯄꯣꯊꯥꯕ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯩꯇꯥꯅ ꯄꯣꯊꯥꯕ ꯐꯪꯗꯦ ꯀꯅꯥꯗ ꯀꯗꯥꯏꯗ ꯆꯪꯖꯔꯒ ꯃꯥꯒꯤ ꯇꯪꯖꯐꯝ ꯂꯧꯔꯨꯒꯅꯤ ꯂꯤꯛꯂꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯗ ꯂꯣꯠꯅ ꯊꯝꯖꯕ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯩꯆꯥꯛꯇꯨ ꯈꯔꯇ ꯑꯣꯏꯔꯒꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯈꯤꯕꯅꯤ ꯃꯆꯦꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯦ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯇꯝꯒꯗꯧꯕ ꯂꯩꯇ꯭ꯔꯦ ꯆꯦꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯁꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯤꯛꯂꯥꯏꯗꯨ ꯃꯄꯤ ꯅꯧꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯃꯥ ꯄꯤꯐꯝ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯨꯗ ꯂꯩꯔꯨꯁꯦ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯑꯩꯕꯨ ꯋꯥꯐꯝꯁꯤꯕꯨ ꯅꯪꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯇꯝꯃꯨ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦ ꯆꯦ ꯏꯆꯦꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯜꯂꯨꯔꯦꯅꯦ ꯊꯣꯏꯕ ꯏꯆꯦ ꯅꯨꯄꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯅꯇꯣꯝꯇ ꯋꯥꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯆꯦ ꯂꯤꯛꯂꯥꯏ ꯃꯄꯤꯗꯣ ꯄꯨꯞ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯏꯄꯥꯒ ꯏꯃꯥꯒꯅ ꯊꯝꯕꯤꯔꯝꯕ ꯏꯆꯦ ꯂꯤꯛꯄꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕ ꯊꯣꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯛꯄꯅꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯆꯦ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕ ꯏꯆꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕ ꯏꯆꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯜꯂꯤꯕꯅꯣ ꯑꯗꯨꯒ ꯆꯠꯐꯝꯅ ꯀꯗꯥꯏꯗ ꯊꯝꯈꯤꯕ ꯀꯩꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯂꯤꯛꯂꯥꯏ ꯃꯟꯗꯣꯝ ꯆꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯝꯕ ꯃꯇꯧ ꯎꯠꯂꯒ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯂꯤꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯌꯥꯝ ꯊꯤꯅ ꯁꯥꯎꯈ꯭ꯔꯦ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯧꯄꯣ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯗ ꯑꯩꯁꯤꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯏꯆꯦ ꯂꯤꯛꯂꯥꯏꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯄꯪꯂꯨꯕꯒꯤꯅꯤ ꯊꯣꯏꯕ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ ꯅꯪ ꯏꯆꯦꯗ ꯆꯩꯅꯤꯡꯂꯕꯁꯨ ꯆꯩ ꯏꯆꯦ ꯀꯩꯝꯇ ꯁꯥꯎꯔꯣꯏꯌꯦ ꯊꯣꯏꯕꯁꯨ ꯃꯆꯦꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯁꯥꯒꯤ ꯆꯞ ꯆꯥꯕ ꯌꯨꯝ ꯑꯃ ꯂꯩꯗꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯏꯆꯦꯒ ꯆꯠꯂꯒ ꯅꯨꯡꯆꯥꯕ ꯋꯥꯔꯤ ꯁꯥꯁꯦ ꯃꯤ ꯑꯃꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕ ꯍꯥꯏꯕꯁꯤꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯕꯛꯂꯅꯤ ꯏꯆꯦ ꯊꯣꯏꯕ ꯅꯪ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯏꯆꯦꯅ ꯐꯅꯕ ꯁꯤꯟꯒꯦ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨ ꯆꯠꯂꯣ ꯊꯣꯏꯕꯗꯣ ꯍꯧꯒꯠꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗꯗ ꯃꯀꯣꯛ ꯃꯆꯥꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯍꯦꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯤꯛꯂꯥꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯍꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯅꯤ 3-4ꯔꯛ ꯇꯧꯔ ꯐꯥꯎꯕ ꯂꯤꯛꯂꯥꯏꯅ ꯐꯣꯟꯗꯨ ꯄꯥꯏꯗꯦ ꯑꯁꯨꯝ ꯃꯅꯝ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯂꯤꯛꯂꯥꯏꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯑꯁꯣꯝꯗꯒꯤ ꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕꯣ ꯂꯤꯛꯂꯥꯏꯗꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯐꯣꯟꯗꯨꯗꯃꯛ ꯄꯥꯏꯔꯤ ꯍꯦꯝꯕꯅ ꯃꯈꯥ ꯇꯥꯏ ꯑꯣꯏꯔꯣꯏꯗꯕꯗ ꯄꯪꯃꯨꯛ ꯃꯨꯛꯀꯅꯨ ꯐꯔꯒꯗꯤ ꯌꯥꯝ ꯐꯕ ꯐꯠꯇ꯭ꯔꯒꯗꯤ ꯅꯨꯡꯁꯥ ꯑꯣꯟꯕ ꯉꯝꯕ ꯍꯦꯝꯕꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯅꯨꯡꯁꯥ ꯂꯥꯛꯕꯗꯒꯤ ꯁꯖꯤ ꯑꯃꯃꯝꯅ ꯆꯦꯟꯒꯅꯤ ꯆꯦꯜꯂꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯒꯅꯤ ꯍꯥꯏꯒꯅꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯨꯡꯁꯥ ꯂꯥꯛꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯃꯁꯤꯃ ꯈꯪ ꯂꯤꯛꯂꯥꯏ ꯄꯦꯟꯗꯕꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯅꯪꯒꯤ ꯐꯠꯇꯕ ꯅꯔꯝꯆꯠꯇꯨ ꯈꯪꯂꯛꯄꯗꯒꯤꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯦ ꯅꯇꯨ ꯍꯥꯠꯄ ꯉꯝꯕ ꯅꯪꯅꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯗꯧꯔꯤꯒꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯁꯦ ꯐꯔꯝꯂꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯅꯤ ꯈꯟꯅ ꯑꯩ ꯅꯅꯥꯛꯇꯒꯤ ꯂꯥꯞꯇꯤꯟ ꯇꯤꯟꯅꯈꯤꯕꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯆꯪꯂꯛꯄꯗ ꯑꯩꯅ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯃꯥꯗꯒꯤ ꯍꯧꯔꯒ ꯅꯃꯥꯅꯆꯥꯒꯤ ꯂꯝꯆꯠ ꯋꯥꯔꯤ ꯄꯨꯝꯕ ꯁꯔꯄꯨꯔꯦꯟꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯛꯄꯅꯤ ꯑꯗꯨꯒꯨꯝꯕ
ꯁꯥꯒꯤ ꯁꯥꯖꯠ ꯆꯠꯄꯅ ꯃꯥꯅ ꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯂꯤꯛꯂꯥꯏ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤ. ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯃꯤꯊꯛꯅ ꯌꯦꯡꯉꯨ. ꯁꯤ ꯍꯥꯏꯔꯒ ꯍꯦꯝꯕꯗꯣ ꯐꯣꯟ ꯐꯠ ꯀꯛꯊꯠꯂꯤ. ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯦꯝꯕ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯣꯡꯃ ꯅꯨꯃꯤꯠ ꯀꯥꯡꯗꯦ ꯏꯔꯩꯃꯅ ꯃꯥꯒꯤ ꯃꯃꯧ ꯅꯤꯡꯊꯤꯕꯨ ꯑꯣꯠꯄ ꯅꯩꯕꯤꯕꯁꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯃꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯊꯥ 9ꯒꯤ ꯑꯉꯥꯡ ꯅꯥꯎꯄꯨꯔꯤꯕꯤ ꯅꯤꯡꯊꯤꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇꯗ ꯃꯅꯦꯝ ꯏꯔꯩꯃꯅ ꯁꯤꯡꯊꯥꯅꯕꯤꯗꯦ. ꯅꯤꯡꯊꯤꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯊꯤꯅ ꯇꯣꯜꯂꯤ. ꯃꯆꯤꯟ ꯃꯧꯄꯥ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ. ꯋꯥꯔꯕ ꯃꯇꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟꯐꯝ ꯂꯩꯇꯦ. ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯄꯨꯕꯤꯕꯗꯨꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕꯁꯤ. ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯀꯌꯥꯔꯛ ꯈꯜꯂꯕꯁꯤꯕꯨ ꯁꯤꯕ ꯉꯝꯈꯤꯗꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯍꯦꯜꯂꯛꯄꯗ ꯋꯥꯏꯗ ꯍꯦꯝꯕꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝꯁꯤꯗꯗꯤ ꯍꯦꯟꯕꯁꯨ ꯊꯕꯛ ꯈꯔ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ. ꯉꯟꯅ ꯆꯠꯈꯤꯕ ꯊꯦꯡꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄ ꯅꯣꯡꯃꯒꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯦꯝꯕꯒꯤ ꯃꯊꯧꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯅꯤꯡꯊꯤꯗꯨ ꯇꯞꯂꯤ ꯊꯣꯛꯂꯛꯄꯅꯤ. ꯍꯦꯝꯕꯅ ꯉꯥꯎꯔꯤ ꯆꯪꯂꯛꯂꯒ, "ꯅꯪ ꯍꯧꯖꯤꯛꯐꯥꯎꯕ ꯇꯨꯝꯂꯝꯗ꯭ꯔꯤ?" ꯅꯤꯡꯊꯤ ꯃꯅꯝꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯅꯥꯇꯣꯟꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯑꯅꯤꯗꯨ ꯀꯤꯠꯆꯟꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ. ꯍꯦꯝꯕꯗꯤ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯈ꯭ꯔꯦ. ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯁꯦꯝꯂꯒ ꯇꯦꯕꯜꯗ ꯊꯝꯂꯛꯏ. ꯍꯦꯝꯕꯁꯨ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯆꯥꯛꯈꯣꯝ 1-2 ꯍꯨꯛꯄꯒ ꯍꯥꯏꯔꯛꯂꯝꯃꯤ. "ꯏꯟꯁꯥꯡꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯣꯡꯒꯦ? ꯑꯁꯨꯛ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯨꯗ ꯑꯣꯏꯅ ꯄꯤꯖꯧ, ꯁꯦ." ꯁꯤ ꯍꯥꯏꯔꯒ ꯆꯥꯛꯂꯨꯛꯇꯨ ꯃꯈꯨꯠꯇꯨꯅ ꯂꯪꯈꯥꯏꯔꯛꯏ. ꯅꯤꯡꯊꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯍꯦꯝꯕ ꯃꯈꯨꯠ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯃꯁꯥꯗꯨ ꯍꯥꯏꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯊꯤ ꯀꯞꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯁꯣꯏꯗ ꯅꯤꯡꯊꯤꯕꯨ ꯉꯥꯡꯕ ꯆꯩꯕ ꯂꯦꯞꯂꯝꯗꯦ. ꯏꯔꯩꯃꯗꯨ ꯃꯔꯨꯞꯀꯤ ꯁꯦꯜꯊꯪ ꯍꯨꯜꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ. ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯀꯩꯝꯇ ꯇꯧꯔꯝꯗꯕꯗꯨꯗ ꯁꯣꯜꯂꯛꯏ. "ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯆꯥꯛꯁꯦ ꯍꯧꯖꯤꯛꯐꯥꯎꯕ ꯊꯣꯡꯗ꯭ꯔꯤ ꯃꯥꯜꯂꯤꯅꯤꯁꯦ. ꯍꯥꯏ, ꯅꯤꯡꯊꯤ, ꯅꯪ ꯀꯥꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯀꯩꯗꯧꯔꯤꯒꯦ ꯅꯪ?" ꯅꯤꯡꯊꯤꯁꯨ ꯃꯊꯛꯇꯒꯤ ꯇꯞꯂꯤ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯅꯤꯡꯊꯤ ꯇꯞꯅ, "ꯏꯃꯥ, ꯑꯩ ꯀꯧꯕꯤꯕꯕꯨ ꯀꯩ ꯍꯥꯏꯒꯦ?" "ꯏꯁ, ꯃꯈꯣꯜ ꯃꯋꯥꯒꯁꯤꯅ ꯄꯤꯛꯁꯤꯟꯅꯔꯗꯅ ꯍꯩꯈ꯭ꯔꯦꯗ. ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯅ ꯀꯅꯥ ꯉꯥꯏꯔꯤꯕ? ꯀꯅꯥ ꯉꯥꯏꯔꯤꯅꯣ?" "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯗꯣ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏ. ꯏꯁꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ." "ꯍꯥꯏꯔꯨꯔꯒ ꯀꯣꯛ ꯉꯥꯎꯏꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯒ. ꯏꯕꯦꯝꯃ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯒ ꯁꯥꯔꯛꯄꯅꯣꯅꯦ? ꯅꯪꯒꯤ ꯁꯥꯖꯠ ꯅꯧꯅ ꯇꯧꯗꯨꯅꯅꯤꯅꯦ ꯅꯃꯥ ꯅꯄꯥ ꯑꯅꯤꯃꯛꯇꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯤꯗꯣ." "ꯏꯃꯥ, ꯋꯥꯍꯩꯗꯨ ꯌꯥꯝ ꯀꯟꯃꯜꯂꯤ. ꯑꯗꯨꯒꯨꯝꯅ ꯃꯔꯥ ꯂꯩꯇꯕ ꯏꯃꯥ ꯏꯄꯥꯕꯨ ꯄꯜꯂꯒ ꯋꯥ ꯉꯥꯡꯕꯤꯒꯅꯨ. ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯖꯔꯒꯦ ꯏꯃꯥ." "ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯂꯣ? ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯂꯕ ꯍꯧꯖꯤꯛꯁꯦ? ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯀꯧꯊꯔꯒ ꯄꯤꯖꯧ. ꯃꯤꯅꯥꯏ ꯅꯨꯕꯤꯁꯤꯗꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯏꯔꯩꯃ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈꯤ. ꯅꯤꯡꯊꯤꯁꯨ ꯋꯥꯅ ꯃꯁꯥꯗꯨ ꯉꯝꯗ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯥꯅꯈ꯭ꯔꯦ. ꯁꯣꯝꯗꯅ ꯍꯦꯝꯕꯗꯨ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯤꯒ ꯄꯨꯜꯂꯤ. ꯁꯦꯜꯒꯤꯗꯃꯛ ꯁꯥꯗꯣꯡ ꯌꯣꯟꯕ, ꯉꯥꯡꯕ ꯁꯛꯄꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥ ꯑꯁꯤꯒ ꯄꯨꯟꯕꯁꯤ ꯍꯦꯝꯕꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ. "ꯇꯥꯃꯣ, ꯌꯨꯝꯗ ꯏꯅꯝꯃꯗꯨꯕꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯗꯨꯕꯨ ꯀꯩꯝ ꯇꯧꯗꯖꯥꯔꯣ?" "ꯃꯥꯅ ꯃꯁꯥ ꯉꯝꯕ ꯉꯝꯗꯕ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯌꯦꯠꯄ ꯄꯤꯕꯗꯤ ꯄꯤꯔꯔꯣꯏꯗꯅ." ꯅꯨꯄꯤꯗꯨ ꯈꯖꯤꯛ ꯅꯣꯛꯂꯒ, "ꯇꯥꯃꯣ, ꯑꯩꯗꯤ ꯁꯦꯜꯒꯤꯗꯃꯛꯇ ꯇꯥꯃꯣꯒ ꯄꯨꯟꯕꯅꯤꯗꯣ. ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯅꯝꯃꯗꯨꯗꯤ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯖꯕꯤꯅꯤ, ꯇꯥꯃꯣꯒꯤ ꯁꯦꯕꯥ ꯇꯧꯖꯕꯤꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯃꯣꯗꯤ ꯃꯄꯥ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯗꯧꯔꯕꯅꯤ. ꯑꯗꯨꯅ ꯇꯥꯃꯣ, ꯌꯥꯔꯤꯈꯩꯗꯤ ꯏꯅꯝꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ." ꯍꯦꯝꯕ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡꯗꯨ ꯈꯤꯡꯂꯛꯄꯗꯨꯗ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. ꯐꯣꯟꯗꯨ ꯄꯥꯏꯈꯠꯈꯤꯕꯒ ꯍꯦꯝꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯈꯨꯗꯛꯇ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯤ. ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ?" ꯍꯦꯝꯕ ꯋꯥ ꯉꯥꯡꯗꯦ. ꯂꯣꯏꯕꯒ ꯄꯔꯁꯇꯒꯤ 500 ꯆꯠꯄꯤ 10 ꯅꯨꯄꯤꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯘꯔꯤꯒꯤ ꯁꯣꯗꯨ ꯂꯧꯔꯒ ꯆꯠꯈꯤ.
ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯊꯝꯗꯦ, ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯨ ꯂꯩꯇꯦ ꯃꯥꯅ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛ ꯅꯤꯡꯊꯤꯒ ꯅꯛꯅꯈꯤꯕꯅꯤ꯫ ꯈꯪꯅꯔꯒꯁꯨ ꯍꯦꯝꯕꯅ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯊꯣꯏꯅ ꯎꯠꯇꯦ꯫ ꯃꯄꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯆꯥꯅ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯏ, ꯃꯃꯧꯕꯨ ꯃꯥꯒꯤ ꯃꯤꯠꯅ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯤꯕꯨ ꯄꯥꯝꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯅ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔ ꯐꯥꯎꯕ ꯍꯦꯝꯕꯅ ꯍꯟꯅ ꯌꯦꯡꯕꯤꯗ, ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯅꯤꯡꯏ ꯀꯔꯤ ꯊꯛꯅꯤꯡꯏ ꯍꯥꯏꯅꯁꯨ ꯍꯪꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯤꯡꯊꯤꯕꯨ ꯆꯩꯕ ꯐꯨꯕꯤꯕ ꯃꯁꯤꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯅꯨꯄꯤ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯄꯥꯟꯗ ꯇꯧꯕꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯌꯨꯝꯗ ꯐꯥꯎꯕ ꯅꯤꯡꯊꯤ ꯂꯩꯅ ꯂꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯤꯒꯤ ꯊꯃꯣꯏꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ, ꯅꯤꯡꯊꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯩꯅꯥ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯅꯣꯡꯃꯇ ꯋꯥꯈꯜ ꯇꯧꯗꯦ꯫ ꯁꯣꯝꯗ ꯍꯦꯝꯕꯒ ꯅꯛꯅꯔꯨꯕ ꯍꯛꯆꯥꯡ ꯄꯨꯜꯂꯨꯕ ꯅꯨꯄꯤ ꯑꯃ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯝꯕꯕꯨ ꯍꯪꯕꯅꯤ꯫ ꯅꯨꯄꯤꯗꯨꯗꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯏꯔꯩꯃꯅ ꯃꯆꯥꯗ ꯀꯣꯜ ꯇꯧꯔꯒ ꯀꯧꯕꯅꯤ꯫ ꯅꯤꯡꯊꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤ, ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯩꯔꯨꯕꯁꯨ ꯉꯝꯗꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯄꯥꯡꯒꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯐꯨꯡꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯁꯤ꯫ ꯏꯃꯥ, ꯇꯥꯃꯣꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ, ꯑꯩꯕꯨꯁꯨ ꯃꯥꯅ ꯂꯧꯁꯤꯟ ꯄꯥꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯥꯗꯤ ꯁꯨꯞꯅꯇꯪꯒꯤ ꯉꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯣꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯣꯏꯔꯦ, ꯀꯔꯝꯅ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯒꯅꯤ? ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩꯕꯨ ꯅꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤꯗꯅ ꯅꯤꯡꯊꯤꯒꯤ ꯊꯃꯣꯏꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯏꯕꯨꯡꯉꯣ ꯂꯥꯛꯂꯒ ꯋꯥꯔꯤꯗꯨ ꯁꯥꯁꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯝꯕꯁꯨ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯇꯐꯤꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ? ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯅꯨꯄꯤꯗꯨ ꯍꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯥꯃꯣ, ꯏꯃꯥꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯍꯦꯝꯕꯅ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ ꯏꯔꯩꯃꯗꯨ ꯇꯔꯨꯛ ꯃꯆꯥꯗꯤ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯈꯖꯥꯏꯗꯨ ꯄꯥꯏꯁꯤꯟꯖꯔꯒ ꯈꯥꯡꯉꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯤꯗꯣ? ꯅꯪꯅ ꯊꯣꯏ ꯃꯆꯥꯗꯨ ꯃꯥꯡꯕ ꯄꯥꯝꯕ꯭ꯔꯥ? ꯍꯥ? ꯇꯥꯃꯣ, ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯣꯏꯅꯣ? ꯑꯩꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯃꯥ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯐꯥꯎꯏ ꯇꯥꯃꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯑꯉꯥꯡꯗꯨ ꯌꯣꯛꯑꯣꯗꯅ, ꯀꯔꯤꯒꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯣ? ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯍꯦꯝꯕ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤꯗꯨꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯗ ꯃꯃꯥꯅ ꯆꯦꯜꯍꯜꯂꯛꯏ꯫ ꯍꯦꯝꯕ! ꯍꯦꯝꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯩꯃꯅ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯆꯥꯁꯤ ꯅꯨꯡꯁꯤꯗꯕ ꯉꯝꯂꯗ꯭ꯔꯣ? ꯃꯥ! ꯏꯔꯩꯃ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯚꯦꯃꯥ, ꯂꯥꯛꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯀꯔꯤꯒꯤ ꯏꯃꯨꯡꯅ ꯀꯞꯄꯨꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯩꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯁꯝꯗꯨꯅ ꯄꯨꯁꯜꯂꯤ꯫ ꯍꯦꯝꯕꯗꯣ ꯃꯃꯥꯗ ꯇꯀꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯔꯩꯃ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯍꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯣꯝꯗ ꯅꯤꯡꯊꯤꯗꯨ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯃꯥ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯔꯩꯃ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯍꯜꯂꯒ ꯀꯣꯐꯤ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯁꯤ ꯊꯛꯆꯤꯜꯂꯨ, ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯊꯣꯏꯕꯤ ꯀꯧꯏ ꯏꯃꯥ꯫ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯤꯡꯅꯒ ꯃꯔꯣꯜ ꯑꯃ ꯂꯦꯝꯃꯤꯕ, ꯃꯤꯡꯒ ꯁꯛꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯊꯛꯎ ꯀꯣꯐꯤꯗꯣ꯫ ꯊꯣꯏꯕꯤꯁꯨ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯏꯃꯥ, ꯏꯆꯦꯗꯤ?
ꯂꯩꯔꯝꯒꯅꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯆꯦ ꯍꯪꯂꯤꯕꯣ ꯏꯃꯥ ꯏꯆꯦꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩ ꯏꯆꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯏꯃꯥ ꯑꯣ ꯃꯊꯛꯇ ꯂꯩꯕꯅꯤ ꯂꯥꯎ ꯏꯃꯥꯒ ꯆꯠꯁꯤ ꯊꯣꯏꯕꯤꯅ ꯃꯥꯡ ꯊꯪꯕꯅꯤ ꯏꯔꯩꯃꯅ ꯇꯨꯡꯗ ꯏꯅꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯤꯁꯨ ꯀꯨꯝꯊꯔꯛꯄꯅꯤ ꯅꯤꯡꯊꯤꯗ ꯃꯃꯤꯠ ꯃꯥꯅ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯅ ꯏꯆꯦ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯏꯔꯩꯃꯅ ꯊꯣꯏꯕꯤꯕꯨ ꯊꯥꯡꯅ ꯊꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯨ ꯑꯌꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯅꯤꯡꯊꯤꯗꯨ ꯄꯥꯈꯠꯄꯒ ꯀꯩꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯅꯤꯡꯊꯤꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯍꯦꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯦꯝꯕꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯔ ꯑꯋꯥꯠ ꯆꯩꯅꯥꯗꯨ ꯈꯪꯂꯝꯂꯒ ꯈꯨꯗꯛꯇ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯃꯥ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯁꯤ ꯐꯨꯝꯖꯤꯟꯅꯕ ꯇꯧ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯩꯃ ꯅꯤꯡꯊꯤꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤ ꯏꯔꯩꯃ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯏꯪꯒꯤꯠ ꯑꯃ ꯄꯤ ꯍꯦꯝꯕꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯅꯤꯡꯊꯤꯗꯨ ꯏꯀꯤ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯗꯨꯅ ꯈꯨꯔꯨ ꯇꯥꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯤ ꯁꯤ ꯍꯧꯒꯠꯂꯣ ꯀꯩꯝ ꯇꯧꯔꯣꯏ ꯅꯤꯡꯊꯤ ꯊꯛꯀꯠꯇꯨꯅ ꯈꯨꯝꯂꯛꯏ ꯗꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯃꯥꯁꯤ ꯃꯤ ꯍꯥꯠꯂꯦꯗ ꯏꯃꯥꯁꯤ ꯃꯤ ꯍꯥꯠꯈ꯭ꯔꯦ ꯀꯩꯝ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯀꯅꯥꯝꯇ ꯀꯩꯝ ꯈꯪꯉꯣꯏ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯉꯝꯃꯣꯏ ꯑꯩ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯀꯅꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯂꯥꯡꯒꯅꯨ ꯀꯩꯝ ꯇꯧꯔꯣꯏ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯒꯗꯤ ꯃꯤꯅ ꯂꯣꯏꯅ ꯇꯥꯈꯤꯅꯤ ꯅꯪ ꯀꯥꯗ ꯂꯩꯔꯝꯃꯨ ꯂꯦꯡꯗꯅ ꯑꯩ ꯉꯁꯤꯕꯛ ꯆꯪꯗꯨ ꯐꯨꯝꯖꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯤꯗꯨ ꯍꯧꯖꯤꯛꯇꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯁꯦꯡꯅ ꯃꯥ ꯀꯤꯖꯕ ꯐꯥꯎꯏ ꯌꯨꯝꯁꯤꯗ ꯄꯟꯊꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯅꯤꯡꯊꯤ ꯇꯞꯂꯞ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯏ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯃꯁꯥꯗꯨ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯈꯤꯅꯤ ꯈꯟꯅ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯤ ꯊꯥꯡꯂꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯊꯣꯏꯕꯤꯅ ꯊꯛꯂꯕ ꯀꯣꯐꯤ ꯑꯗꯨꯒꯤ ꯒ꯭ꯂꯥꯁꯇꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯅꯤꯡꯊꯤꯗꯨ ꯄꯥꯈꯠꯅ ꯒꯦꯠ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯍꯦꯝꯕꯁꯨ ꯆꯤꯡꯅꯔꯗꯨꯅ ꯈꯣꯡꯂꯩꯊꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯕꯗꯤ ꯅꯣꯡꯁꯥꯅ ꯁꯖꯤ ꯑꯃꯣꯝ ꯐꯥꯕꯒꯨꯝ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯂꯥꯎꯒꯦ ꯇꯧꯕꯗꯨꯗ ꯍꯦꯝꯕꯅ ꯅꯤꯡꯊꯤꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ ꯏꯔꯩꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯤꯕꯨ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯀꯩꯁꯨꯛ ꯂꯩꯇꯕꯤ ꯂꯝꯖꯥ ꯁꯥꯔ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯃꯥ ꯌꯥꯅꯤ ꯑꯩ ꯊꯦꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯨ ꯆꯤꯡꯏ ꯅꯤꯡꯊꯤꯁꯨ ꯅꯥꯟꯊꯣꯛꯅꯕ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯍꯦꯝꯕꯅ ꯅꯤꯡꯊꯤꯕꯨ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤ ꯅꯪ ꯂꯝ ꯍꯦꯟꯒꯅꯨ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ ꯅꯈꯣꯏꯅ ꯃꯥꯟꯅꯖꯒꯦ ꯁꯥꯖꯠꯁꯦ ꯑꯩꯅ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯅꯤꯡꯊꯤ ꯑꯅꯝ ꯀꯟꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩ ꯍꯤꯡꯅꯤꯡꯗꯦ ꯑꯩ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯈꯣꯏꯕꯨꯗꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯂꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯣꯛꯅꯕ ꯇꯧꯏ ꯅꯤꯡꯊꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤ ꯍꯦꯝꯕꯗꯨ ꯉꯛꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ